ngasi akhoi manipur da thabak phangdaba migi unemployment gi problem hengalai unemployment gi problem hengalapado madagi matamamada akhoi gi Shri Narendra Modi gi sarkar na yum kuding da thabak pigane haibadu ngasi di madagi wafam do akhoi gi nathai na thamge adna akhoi da pigada ba benefit ada miyam da pigada benefit miyam gi kanaba labi thong ayam saruk karam natana ayam di lambi thong akhoi satpe yadaba adagi ising thakko phangdaba adagi mai phangdaba sina singba mayam gi problem mayam sina ngasi di manipur da BJP gi sarkar si miyam na ningthina test tawraba miyam na BJP gi sarkar haiga oida padaba ngangba kangbuna BJP gi lising sina ngangba wa BJP gi sarkar sigi Chief Minister na mantri na ngangba wa si miyam da pangangang ada oida padaba jod mut ngangba gi wa wena manipur da loro e thoilong na ngasi di gamen asi mayam puna mga kange masi propaganda gi advertisement gi sarkar ne si miyam puna mga